Manipur board law handak sahi class 10 gi exam gi fall lausho kare sa 74.69 pass tawduna khwaidigi wana pass to sahi oire BJP na losing balengal tigi NPF to nganaba in principal oina yana kre amasung Imphal City manung da laiba ariba building sing yangsinuna thabak paikanaba committee semnabagi thabak haure Hauzi makata na pau sando na pizari. Board of Secondary Education Manipur na lawa sahi asigi high school leaving certificate examination class 10 ge exam ge fall out thokre sada 74.69 pass tawduna khwaidigi wangna pass tawba sahi oire Bauprada Labour Board ki conference hall pangtho kiba thorum aduda Education Minister TS Radesam Education SK Director TS Kiran Kumar Board ki secretary amadi atai official sing yauna exam asigi fall out thoki hanak sahi gi oina Pitambra English School kwa kathil gi bhumika samura latpam na ahanba position Brighter Career Academy thiam lesang khongi Sophia Asem amadi Tiny Tot Unique School Imphal gi Arvin Maibam na ani position lominaki Saint Thomas School Kwantha Ahlubki Morangtem Jolentia na ahum so position taki position kunmanga phabagi manungda Sarangpar High School Thawalgi Mahiroi Sorok Khaibam Buddhist Chandra Maitei na kunithu so position taduna government school singi manungda position loba school oire District ki oina yengmada Thawal amadi Kaksing na pass tobaga sangsada Marifuni Dasmik Sino Mapan pass tobuna khwaidigi wangba district oire government school singi manungda Andro Kendrigi manungda leiba Morangpurel High School gi Mahiroi Humdra Mari Thabada Loidama pass tawduna sada sama pass tawre Minister Radissamna exam atamsana haidopangamba private school government school amadi adet school singda pass tawbagi sang wangkhalakpada nungaiba phongdokhi Mamangi Sahida 73.18 Maman Sahida 2007 dagi aborga 50% salakpasi aure tuga 2002 da only 21% lowest 2002 da Under the 74, it's quite encouraging. See, whole team, effort. The board member, the Wazam, Lady, the Asway, government school 100% passed over. Moirapurel High School 74 cannot have a passed. First division 73, second division 1. Handak sahi ki first position low khibi bhumika samura latpamna kawa naurem lekai digi SI Stomba Sarma amadi SI Santigi masanupi ne mahana first position loropada nungaiba phongdokpaga loinena mahaki punsida scientist ama oinimagi apamba phongdokle banama sum blockade tawbana academic atmosphere da sauna apanba oi maram aduna yariba makai ban blockade tawbidana ba appeal tawki 1 to 10 bogi position manung da di ai channi da thajai first position tak ba si diam harau kai na hai da ma lai pa ba sa di pung je ahum ki cha di yam phana pa du ga atai di dum tuition chat pa gum da ojan ta da pa da adum phajra mun ta ba school tak pa ga adu da pa ba ta na tai di matam pak sang da da tuition chat parents ka school ki side ka gi tuition chat li ba tai oja sing su model prediction ninge ta first position ta ba gum ba physics line chat ga scientist amoi ninge Bhumika gi apokpa SI Stomba Sarmana government ki thabak tawhogda bana masa sing right as to tamna bokhona bada awaba oi pharmacy phamduna amadi nursing licensing da sak thongba yauduna masa sing semna bokhona ri haiki angang idamokta di mana sumain tak pusi yam nungai machi ani muksu tagi machi ani mukina position amana 2012 ta 16 position ti yamina 16 da 11 position adu machi sing da lakpam tamdu chu nungai adu bi sumain pass ka tak ba di sumain interview to ba jinga si ahamina akhoi du nungai bam yam phauji hai tar e chan pi da ningbagi di moi moina pamba mana pamba te tu da adu mana chaning ba lan du da chan pi ahanju adu yai ma chu moi pamba te tu da adum chalhang ne na adu ai na ngamba adu ngai di ma pa moi na ina adum to tok ni to ni Ani swa position takiba Sophia Asem mayang Imphal Sabung company maya lekai digi Asem Gopal amadi Sobita gi masanupi ne apopa Gopal forest guard una thabak chawi Sophia na sahi ahum surapadigi mahaki mama yumnam huidrom digi huidrom nabakumana yolakpani physics ta khan naba miyang thamduna tungda mai pak ana bokhona gani haiki harau kumai yaman bana mahiru sing da piriba ayat pa asi khara hantha haningi haiki Chang nai na sima yodaba yade haina khallaga di tawri na te dum chang nai na ai tawam thokoi thau do dang adum chang nai na tawraga adagi
ꯇꯧꯔꯤꯕ ꯏꯊꯧꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅ ꯇꯧꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯊꯧ ꯇꯥꯔꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨ ꯈꯛꯇꯪ ꯇꯧꯍꯟꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯥ ꯑꯃ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯀꯥ ꯑꯗꯨꯝ ꯀꯧꯔꯦ ꯃꯉꯣꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯀ꯭ꯔꯤꯇꯤꯛꯁꯦ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯒꯤ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔ ꯑꯗꯣ ꯃꯣꯏꯗ ꯀ꯭ꯔꯤꯇꯤꯛꯁꯦ ꯄꯤꯅꯤꯡꯉꯤ ꯃꯥꯃꯅ ꯀꯩ ꯊꯧꯗꯥꯡ ꯂꯧꯕꯤꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏ ꯃꯄꯥꯝꯁꯤꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯑꯗꯨꯝ ꯁꯦꯟꯅꯕ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯀ꯭ꯔꯤꯇꯤꯛꯁꯦ ꯄꯤꯅꯤꯡꯉꯤ Huidrom Navakumarna Sofian Apam Lambit Sasanaba Angamba Thakta Honakigani Haiki. 11 ꯊꯥꯕꯁꯦ ꯀ꯭ꯂꯥꯁ 3ꯗꯒꯤ ꯊꯥꯕ ꯍꯧꯔꯦ 3 ꯊꯥꯕꯁꯤꯗ ꯃꯥ ꯑꯝꯕꯨ ꯈꯟꯗꯦ ꯀ꯭ꯂꯥꯁ 3ꯁꯤꯗꯗꯤ ꯑꯗꯨꯕꯨ 4ꯗꯒꯤꯅ 10 ꯐꯥꯎ ꯍꯦꯛ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯊꯥꯔꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯈꯜꯂꯛꯇꯕꯗꯤ ꯑꯝꯕꯨ ꯌꯥꯎꯗꯦ ꯑꯗꯨꯝ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯔꯛꯄꯁꯨ ꯌꯥꯎꯏ ꯃꯥꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯑꯗꯨꯒꯨꯝꯕ ꯐꯥꯔꯁ ꯀꯩꯀꯥ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄ ꯅꯠꯇꯅ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯁꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯒꯦꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯛꯈꯤꯕꯅꯦ ꯑꯗꯣ ꯁꯤ ꯃꯥ ꯑꯗꯨꯝ ꯁꯤ ꯍꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛ ꯑꯗꯩ ꯀ꯭ꯂꯥꯁ ꯋꯥꯔꯛ ꯑꯣꯏꯔꯣ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯄꯁꯤꯡꯗꯣ ꯑꯩꯅ ꯍꯦꯛ ꯌꯧꯕꯒ ꯐꯥꯔꯁ ꯄꯤꯔꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯁꯦꯀꯦꯟ ꯄꯤꯔꯛꯇ ꯀꯔꯤ ꯇꯧꯔꯛꯄꯅ ꯄꯦꯔꯣꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯅ ꯇꯥꯛꯂꯛꯄ ꯄꯔꯥꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯔꯒ ꯑꯔꯥꯟꯕꯒꯗ ꯂꯣꯏ ꯃꯁꯥꯗ ꯃꯨꯠꯊꯠꯍꯜꯂꯒ ꯁꯨꯃꯥꯏꯅ ꯏꯕ ꯌꯥꯔꯣꯏ ꯐꯖꯅ ꯏꯌꯣꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯨꯠꯊꯠꯍꯜꯂꯒ ꯇꯧꯔꯦꯕ ꯑꯗꯨꯝ Second position Laukiba Arvin Maibam Lifam Kuno Mayaleka Digi Sanjit Maibam Amasung Maibam Romitagi Masanupani Maki Tungi Punsida UPS in Loba exam Thaduna administration da Saningi Physics Samadi Chemistry Yawn Atai subject da tuition tawi Ozana Takwaning Tina Tabaga Lunina Larik Paringai Manunda Pulling Samamatai Haiki Maki Apokpa Sanjit Maibam Liberal College da Sociology Department Assistant Professor Oi Apokpa Amadi Apokpina Angang Ama Pan Bahaiba Situation Kaktana Yade Haktengana Makoina Kari Tori Haiba Yangsin Basangi Haiki. So expect to imaram de kayo namaz tani to school bada right from the beginning up to the 10 jema first rank adung ngakdani aduna isu yamna high expected to di adu man so dum exam loiraga ingonda the day num first compulsory ta ne high de high ada ngasagi mi 40000 wata thak banina ngasagi ranker mayam yawbnina mayam hainer ko matam sida de aisu fairness ki sagong kati leide leiba adu ngasi second rank ki tholok basida aise amtino adum satisfy ore ghalai Amaramda third position Tarakrabi Morangtem Julendia Hangang Awalaka Digi Morangtem Surjit Amasung Morangtem Premlatagi Masanupini Private Higher Secondary School Amada Makatam Thaduna Dr. Udina Miyam Gi Mateng Pangningi Haiki. Expectation jadum exam do nungai bina top 10 manunda chala kani nei thajai do top 3 gi manunda di chala regular school chatba matam da di pung ahum phange ba exam matam da kaino pura full na pa da pung taruk ti pa ba expectation so adum kan school gi tala padu da gi khara wat hoba gumba aduguma knowledge sing du tuition center tuition gi oja sing no dum bi ban na si jadum kan school se haju gi na di manipur da la private school da dum tamane Government school say tam bude adubu marakta irang tholopa matam gumra pa matam da like tam agam na pibiba aduna private school ana khanlaga ai medical line da changning medical line da chamasna sum awana ta matam da su angonda mateng pangwa pokpa aduga na sum pam du chana sum medical ja pamja Zulendiagi Apokpa Morangtem Surjit Amasung Apokpi Morangtem Premlata Lab Technician to Zenim Samasung Rims Tatavak Tori Mahana Medical Professional Winningbagi Apamba Asi Tunghana Bahonagani Haiki. Aina oibang ang gidaba pot ama ay jan page de kay guma sawhat kano to bang amagadi haiga wakhalonda ay sum ay wakhanda sagat chaba hai tare sagala lakdo ngasi di kay guma khara mong phawng na bagi oibiya gi kay no khak system khak la ba dai adugi mate ay wakhan je chokthok jaba nuai jaba hauji ay lei draba babana khalamba wakhalon do ay jana ay kay gumba khara pangtok soidana nangani habagi thajo khongthang amga loina changchala ko jidai da adugi mate ay chokthok se Class 10 gi exam asida kuingni super position da laktuna government school singi mai purakra basoro khaibam buddha sandra thaba district ke sarang pat maning lakai dige soro khaibam
Rantawan Amadi Remabati Gi Anisuba Masani. Larik Maka Tamtaduna Civil Service Exam Tanana Pandam Chamli, Imung Manungi Pium Patabana Tuition Setpangam Kide, Mahaki Yum Ganakna Ladiba CR School Gay Ozasina Kangdaba Kuding, Saunamating Panki, Isana, Ariapa Fidep Amagaluna Honorabadi Punsida, My Chodana Pakani Haiki. Mana lagu hasil tu yang harau ni, kredit si, aigi bari mata, juga aigi ikutan tapi terjadi wajah sendiri bijak. Aigi kenji terlupa, kucing ni celak tu aku saya anak siar kau sekolah mulai, ado wajah sendiri tu celak lagi na tu khang jauh jauh pada tu hangnya, na sekolah jadi wajah sendiri na kredit bijak. Ay tung pandam je sum keno lama khatam teraga civil service ko sum try tau din. Apopi Mama Premabatina Mapure Bana Sahi Ahum Lomgi Mamangda Atopanupi Ama Lauraga Laikibadegi Masa Ahum Larik Tamhana Bukonabada Awaba Kaya Mayuknai Masa Simuning Matungan Bangam Kidaba Kaya Nungaitaba Fawi Haiki. Charangpar High School Ge Headmaster K.S. Surchandrana Mahaki School na position ama Yorpa asi asuki matik pianba fawi lengaki school oribana Oza Singh posting thaning matamda hekta thadokhiba Oza watpegi awab mayok naba lebaki oiba thabak sing Bona Singh matholak pada Oza Singh hek yahun bana Mahiru Singh larik tambibada khudungsa daba khara lai haiki Sahi asi class 10 gi exam na position lor kraba amadi pass tor kraba Mahiru punamaki mafam da Chief Minister N Birena nungai ba phungdokre Mahiru Singh athak asi yongnaba honabada lamjing khiba Oza Singh amasung mama mapa singbu thagar pa phungdokhi examination matam sana haidok pagidamak Manipur board ki officer amadi staff singbusu thagatki amaramda exam asi pass to hogdraba Mahiru Singh na ninganabagi mahuta na hona na kathopaga loinina kanna honaduna mathangi exam da mai paknaba appeal tawre Kanglepa Student Association KSNS ngasi haidokiba class 10 gi exam na mai paklaba Mahiru Singh mafamda puning thagat pagalona tungda hiana mai pakpa orisno amoramda mai pak hogdraba Mahiru Singh nasu ninganaba leitana kanna honaduna mathangi exam da sauna mai pakna hona biu hairi nakalamada exam asida mithoi mi helaba Mahiru Singh bo business kumna chalaiba school kharana paisa gi natragan ahen ma problem kaya season naduna Mahiru Singh amadi mama mapa Singh bo mitthaganduna leiba yonbegi film da thabak tobigano kariguma masigi mai doctor school Singh na Mahiru Singh da sina thumja gi maru hunbiba amadi mebu sel leiba yonbegi wakhalol pohanbagi thawong sathaba thengnarabadi masida tholakpa apa phata khudimak mari lenaba school na pugadabani hairi BJP ni lusingba Chief Minister N Biren gi lengak asidagi NPF tonganaba in principle oina yanakre ngase dima puda pangthukeba party asigi mifamna Lok Sabha gi thabak tharam sing hek loibaga Biren na lusingba lengak asidagi tonganaba firep lawkhibani BJP na NPF ta mawong amada yenglakpa amadi Nagaland state ki yenglaka phim asi tangai fadana lakpani makata na warep ase thabak oina pangthokpadi election gi thabak tharam sing dwaraga tawgani hairi Imphal City manungda laidiba ariba building structure sing yangsinaba amadi mari leinaba thabak paikhanabagi dama PWD police amadi IMC gi mihu sing yauna committee semnabagi process hokre IMC gi executive engineer singsuba menekana ISTV news ka unabada makata na phongdropada committee asi semna mathau toba houdingai gi charak asigi oina nimit kharani gi mamang de BT road ki makatha masarukta laidiba dukan gi building gi saruk khara ningkhairak podigi mi simina thokiba adugi khudaki oiba section thorang oina pareng aduda laidiba dukan kun marida renovation Taunabaga amadi sabmana masuda dukan sing wehenaba notice issue tawkre haina phongdorakle structure labor sing su akhena notice ti thabadi hore aduba asi ningai dirnge gi mamang da atopa thangnaba dukan sing na complain lak pa yawe mejo kol de gan MJ venue da asi da jo akhena ningai dirnge mamang da hana samjalo khosalo haibagi notice ide ariba building sing si da khallaga thaba hourasi haibagi de hana de akhoi hogre ba khallaga committee ama form tawre police PWD IMC tawbada busigi team jina siamaga Imphal city da lairiba yengaga sigi yumsi unsafe oiba mi si mina yaura kadra habagi liraba building sing khangdo aga survey ama tawnana bagi process ta adugi ama kanna huji government site ki tawraga file process ama satabdi yade dana adugi kanna tawri na de apagi commissioner na di hai
हाइरिबा दुकान सिंह असिदा हौजिक नौना सेमजिन साजिनबगी थबक कन सचरी सेमजिन साजिनबगी थबक चथरिबा असि नौना कमिटी सेंगबदोरिबा अदुना याबा मौंगी बिल्डिंग ओइगदोरिबा हाइबदि खंगमंगमद्रि अमरमदा हौजिक इम्फाल सिटी दा फियम सोकलबा अरिबा बिल्डिंग मयाम अमा लेरिबा असि करिगुंबा कमिटी अदुना सेमलबा मतुंगदा कमिटीना लौगदोरिबा फिरेप अदुगी वांगमदा लेरंबा अरिबा बिल्डिंग सिंह अमुक कन थुगाइदुना सेमनबा ngमगदोरिबा ngमलोइदोरिबा हाइबदुदि मतमदुदा खंगबा ngमलगनि इबुदो पाखंबा अमदी इबुदो नोंसाबदा सेंग होमगी थरम पांचोकरे मपुंगबा थरम उत्तरा संगलेंदा लेबा इबुदो पाखंबा अमदी इबुदो नोंसाबगी लाइसेंदा निंथौले सेमसना जबन सरुक यादना पांचोकी थरम अजुदा सना कोनोंगी थोपोबो सिंग सरुक याखी निंथौले सेमसना जबन थरम असिनिंग सिंग मथोत्रिंगै मतमदगी इपा इपु सिंगना पांचोक्तुना लाकपनी इबुदो नोंसाबगी सेंग होमबना मैदिंगु खागेंबा मतमदगी पांचोरकपनी थरम असि लेबाक चाहोंग आहोंगनबा इंग तपना मरा सेना लैनबा अमदी येंगनबा माइथिबा पीबा ngamnaba इबुदो सिंगी मफमदा थौनिबनी हाइखी अमरमदा कंगला फोर्ट बोट रिलीजियस कमिटी ने सिंधुना निंगसिंग मथोक्त्रबा मतमदगी पांथोक्तुना लाकपा पाखंग मसेंग होमगे थरम पांचोकी मियोय क्यानि इबुदो पाखंग बगे संगनेंदा लाक्तुना अथेन पोट कारखी सेंग कया कलखी पेनाया कारोल थगोल तौदुना ईश्वरगे मिंगदा वारी कया सुवारी लीबसिंगना लिखी कंगला फोर्ट बोट रिलीजियस कमिटी के मेंबर्स ना लुखोइना लेबाक के साहोंग होंगबा कुंजाव लेजावबा इंगना सिगना पानबा लेबाक मरा तपनबा अमदी अवात आपा लेतबा लमदम अमा ओहनबगी दमक थरम असि पांथोक्तुना लाकपनी हाइखी पाप खुंजाव लेचावनबा निंथौ पुंसी नुंसांगनबा निंथौ हायरगा पालिबा निंथौ अदु खक्त नते लेपाक असिगी निंगना लेपाक मयाम पुनमक पुंसीबिरिबा पुनमक की पुंसी नुंसांगनबा तंगु लेताना कप्यांग तमयांग न हिंगनबगी दमक्तनी सेंग होमगे थरम असि हंगांग द लेबा हन सिंग सिंग दसु पांचोकी इनाल अनिंग चतपा लुप कुंथ्राग मनिना पुनमा लुप के मयाइ लुसिंग न सिंदुना इबुदो पाखंगबा अमदी इबेंदौ लाइसना अनिना इहान हना कुंथोकीबा मफम अमनि हारिबा हन सिंग सिंगी सिंगमैदा पांचोपा थरम अदुदा इनिंग तौलेसमा सना जावबा अमदी मसक नरबा मिये क्यासु सरुक याखी लुप कुंथ्राग मरी के मयाइ लुसिंगी एडवाइजर बिदु कुमन्ना मैतेगी अरिबा पुया सिंगदा इहान हानबा कंगला असि मफम अदुदा ओइबना इबुदौ अमदी इबेंदौ अनिना इहान हना कुंथोकीबा मफमनि हाइना थेंगनबदगी सेंग होमगे थरम असि मफम अदुदा पांचोपनी लेबाक साहोंग आहोंगबा अमसु इंग सिगना मिसिमिना थोक्तना येंगनबु खुदुम संदुना मरा तपना पाना पांदमदा थरमसि पांचोपनी इबुदौदा कलुरबा सेंग सिंग लमदम असिगे कैथेल सिंग चतुना यंथोकनी हाइखी अरुना पांथोइसे मसिगी मरमदि लेपाकसि इंगना सिगना असा थकवातना मिसिमिना थोहनदबा वहेनबिउ हाइदना सिदा खोइना थौनि जबने इबुदो पाखंग थौगल लोब सिलोंग नसु सिंदुना सिलोंग द लेबा इबुदो पाखंग मगे मसाई कोंदा सेंग होमगे थरम पांचोकी थरम अजुदा सिलोंग नगनना लेरिबा आसाम अमदे त्रिपुरा दा खुंदाइबा मिटे सिंग अमदि सिलोंग द लेबा मिटे केना सरुक याखी जेरीबाम लेरिबा सरक अटिंग हाई स्कूल के क्लासरूम तरुक ngasi फाव साबल सिंदना लेरी मफम अजुदा हौजे उवा अमदे नापी कया हौजिनदुना मोंगसोंग अमगुमना लेरे मरी लेनबा सिंगना अथुब मतनम यंग संगबियु हाई स्कूल मैनेजमेंट कमिटी के मेंबर सगोल सैम शशि कुमार सिंगना फोंदोरकले 2015 दा साबिबा बिल्डिंग असी 2019 चिबौदा उवा हौजिनदना फिबम चादो मोंगदा लेरे मसी अथुब मतमदा लोसेनबिनबा अदुगी मथक्ता 2016 दा जूनियर हाई स्कूल दा अपग्रेड तौसनबीरे अदुबु रूम 10 दरकार होय रूम 3 साबीरे साबसिबाउदा मपुंग फान लोसेनबीदे 10 द तोक्थोखरदना 3 सिबाउदा लोसेनबीदे पालिबा सरकार की माइगैदगी चौकीदार अमदा अथु मतमदा स्कूल सिदा थाबिरकनबा पामजै थाबिरबा पामजै इबुदौ थांजिंग मोइरांबु मैतै कंगलै निंथौगे खुट्टगी कलहौदुना मोइरांग मियामना हराव सक्सेल तमलखिबा नुमिपुनिंग सिंगदुना अमदि इबुदौ कंगलै निंथौगे खुट्टगी मोइरांग मियामगी खुट्टा सिननबा मतम अदुगे लैखिद्रबा लाइवैख्रबा अहल तरा तरुक पोनिंग सिंगदुना चथर पत्राग निपान सुबा रेस्टोरेशन देगे थरम ngarang इबुदौ थांजिंग मोइरांगी लाइकोला पांथोखरे थांजिंग सभा मंडल मोइरांग सिनना पांथोखिबा थरम अदुदा इबुदौ कंगलै निंथौ खक्तगी मोइरांग मियामी खुद सिनरंबा मतम अदुगी इहोबु लुसिंखिबा हानगी चीफ मिनिस्टर एम कोइरेंग हानगी एजुकेशन मिनिस्टर आइस नीलमणि अमदी माकलोइना खिबा मिय तरागा मरी पुन्ना मखोय तरा तरुकी सक्तम दा थरमगी चीफ गेस्ट ओइना सरुक याखिबा एमएलए पी शरद चंद्रन लुसिंगदुना इकाय खुमनबु उतखि थरमगा मरी रेना मोइरांग केंद्र की एमएलए पी शरद चंद्रना हौख्रबा थौदोसिंग अदुगी मतंगदा नहौना निंसिंखि लाइवख्रबा अहल लमनसिंगना कलमद्रबदि ngasi मोइरांग थांजिंग लमदम असि मियामना इसा थौदांग लौदुना थौगल तौबा फंगलिबा असि फंगलमदबा याय हाइना एमएलए पी शरद चंद्रना फोंदोखि
Mapure Bahapi Maralda Zelda Lady Bamon Kapu, Kabam Degi, Kunza Mayum Helen, Elias Toy, Nasilam Pedaleba Infal Iske Judicial Magistrate Infal Insaski Quarter Putona ba Police na Akamasation Tarang Lokutuna Puraki, Mafam Aduda Bamon Kampuki Nupi Jauna Miyu Kayana Mahaku Putoropang Idina Lainaki. Irang Torapa Yai Kanbadegi Helen, Purapa Gari Degi Mahakumta Handana, Junitang Ama Fawa Rima Loktar Matung Mafam Adudegi Mahaku Pudina Satki, Miyama Tong Adubu Pien the Bafong Doctor Garida Nuna Tabaga Dudana Korki, Tong Tonau Kaya Tugaiki, Miyama Zatariba, Tong Adu Angu Wangmadini Hina Piet the Fondo Ladana Ukil Amada, Mafam Adu Ledam Bamish Nakut Taba Horopodegi, I had no police Kambu Lagtuna, Miyam Adu control Toki. Infal Wesky SPK Megasan and Miyam Gilang of Laxin Magaludana Todo Aduka Mari and Pitaraga whom they Fagat SP Megasan and Nangashi Satal Batong Asiyam Sumde, Todo Asiga Mari Denana FIR Ama locally high key. Usually, koi court ki matter se suppose prison da leiba jail da leiba se UTP hai koi under trial prisoner putol koi poche adum from time to time koi message thanaraga tawrak pasida usually di normally kaya tawdabani maram di jail changra matung da tawse aduna kaigum kan da saina khangau dana manung da moi plan tawra hek yawe ba hoi koi na mi se pharaga sensitive boy police station lock up the lay ngay kay dadi mayam na pen da ba dui di lay but once jail yoga matung dati kay adi thokan da bane sida involved to mayam do koi adum phagat chage aduni koi na kanu taw do se firearm lawraga and conclusive kanu oina tawna ba koi honna jage case phagat laga matung da thok na ba step up taw jage All Manipur Bar Association ye President Insas Oribak Hangenbam Brazana Court Complex ta Sigumba Akaiba Piba Asi Haksinna Low Maraleba Singi Matekta Action Lowi Haiki Victim ki kanguna nung na thomjan ba ma to mayam se sidi amna lanba logi matang di khwai gi lanba gaino ni sidi sigumba lo sida moina adu umba to di lo court ki ta lai hi por sidi akhoina kaim ta sokpa yaroi mantri oise nu chief minister oise nu PM oise nu no mosoin ka ga ni adubu masigi awareness se yamna di darkar hoy masinga sina anobu sunate serap korta hairo karigumba domestic violence ki hairo kidnapping hairo sumbala ko security sigi pen da budi am lai yam sena masi amuhna masi sigumba thabak si thokta bo oisanu se cheneri ba mi sing se pharaga se di ma gi phangum thokpa asai gi penalty do piwa chap chana piba yai Serak sida phagat ki banupi singa sinimidang duty magistrate ki mamang da puthol matu na police custody lokre 33 kV Kumalang Park Tugi Kasampar Port Substation Papa Purakpa Line Asibo Puriba Infal Turil Maya the Labor Double Pole Sing Hongdo Hongzin Tagoda Banamaram Oiraga Hayang Ayupung Treti Nuntilpung Ama Pawa Mai Fangroi Hari Kudong Sadaba Asigi Damak Miyam na Waru Bidana MSPC Algi Manager Sapam Bon Singna Tadro Pacherol Amana Kangalakri How's the Power Marathon attend the break Ama Lawinasi Jolip 100% natural syrup Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Laiba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flat sing asibu lebining basingna, ngasi makling sin biraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Tarangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Welcome to Food Wi-Fi.
the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Comprehensive Concept School Shanghai Pro Airport Mamang. School asina horpadagi hauna council na loba exam sing amadi atopa board sing na sinba medical amadi engineering entrance exam singa mari lena study material piduna sathu singu lamjing duna mai pak kaya porklaba school amani. Admission open class 11 science cum integrated course in medical and engineering entrance examination. Higher secondary exam the second position amadi NEET lisingani tara nipan ge state topper yauna position holder kaya puthokraba Brilliant School Malom amasung uripok animaki admission form thazare position holder amadi non position holder singi special facilities su pizari. For details please contact office of the school. Digital Amadi Qten Anina Khut Samnaraga. Everyone needs to learn digital Haibagi Pandamda, digital marketing professional course Singi, admission Hosere. Certificate Asi, government Sakang Laba, Digital Gi Makha, the Piba Loinana, Facebook, Google, YouTube Nasu, Akanaba certification Pigani. Course Asi 100% placement assistance Legani. Akup Marogi the Mak Qten Technologies Private Limited, Cocktail Branch Atanabi. Mem Higher Secondary School Garina Education Gilam the Sai Kun Surakpagi Academic Session Lisingani Taramapan Kungi Class 11 Science Satra Singi free admission Pijari Amadi registration Hosere. Bakudong Sabasing 90 PC and above rupees 1 lakh plus laptop 95 PC and above rupees 1.7 lakh and a laptop ki study grant pizari. Break it tungja makataba pau pizari. Manipur Legislative Assembly Museum and Archive All Assembly na International Museum Degamari Lenena ahanba oin state level ge thakta painting competition ama pangthokre group ani thona khaidokiba painting competition aduda punna maheroi yankani thona saruk yaki painting competition hodopagi tharamda saruk yakiba speaker Waikem sana painting competition asi historical event Manipur amadi historical figures personalities of Manipur haiba thim na pangthopa painting competition asi laiyepa khak natana mairus in the political history khangan baga loina mareba maram dungi maram da khangan ba competition asi pangthopani haiki Manipur Science Linkat kibagi tramari suba sahi ge tharam amadi International Museum Day tharam ta yalda leiba sen Thursday pangthokre tharam gi saruk amo oina wall astronomy nimit ka mari denana astronomy gi matangda mairus singi oiba quiz competition ama su pangthoke Manipur Science Center asida anoba masak oina innovative hub toy trainer singbo sing hapsilagani haiki International Museum Degamari denana Indira Gandhi Rashtriya Manav Sangrahalaya National Museum of Mankind Bhopal and Sinduna Akhanaba lecture program ama Bhopal ge Rock Art Conference hall the pangthokre lecture program asida Art and Culture ge director amasu Manipur State Commission for Women ge chairperson su Erambi Dr. Kasam Sobitana role of Manipuri costume in mounting museum as cultural hub for the posterity habasida wangangkre lecture asi National Law Institute University Bhopal ge Professor Bijoy Kumar Nasiar Loki Indira Gandhi Rashtriya Manav Sangrahalaya ge director Sarit Kumar Chaudhuri, Joint Director Dilip Singh Susaruk Yaki, Scholar Singh Museum Professional Amasu Museum Pamjab Singha Interaction to Taunaki. Green Biotech Eco Solution Private Limited ka ICAR Research Complex NEI's Region Manipur Center ka Food Processing Technology Manga Transport Taunabagi Yana Serol Ama Inakre Lamphel Path Labor Center as the Pangtokiba Tharam Adu the ICAR Northeast Region ge Director Dr. N. Prakash, Senior Scientist Dr. M.R. Sahu, Dr. S.S. Roy, Green Biotech Eco Solution ge Maikeda Managing Director Yumnam Gita Sori, Director Dr. Asem Sundari Nasar Yadna Yana Serol Adu Inakivini. Oinam kadigi manung sanba khozman amadi tawul ge lomi kyana thongjarok turel digi ising phanglamba adu turel digi lengoi pekpa kayana ka henna luna tokthokhiba digi lomi singna ising marang kaina phangdabagi awaba mayok nare khozman mamang farmers organization ge member and kesona sahi tara mangagi mamangda thongjarok turel gi isingna sahi amada lawrok ahum mari dak phabu uduna pothok yana potholamba adu haujikti ising phangdabana lomi sing kokta khut hapaga sap manare local MLA amadi mari leinaba department ta wakat kibal elebasunga si phaba thabak amata paikhalakti haina phongdurakle Mahana Makha Taraduna Langana Lomu Singi the Makta Pidi Kudong Sabakaya Sing Adu Pamdre Lomu Singi Apamba Sing Ising Marang Kaina Panganba Aduni Tarang Osilangang So Atumatan the Packet Pio Haiki Mari Lenava authority na Thongjarok Turiel Singi Luthagiva Sang says Sek Dam Amatang Savidana, Lomi Singi Tawai can be you, Akogi Lofam can be you, Tungi Miron can be you, Haidana, Mari Lenava Sing the Wakachari.
Matam Sanga Lambi Sembidaba Amadi Lambi Semada quality control Tawdabadigi, Lamang Dong Katil da Popam Pambi, Nupis Nakudaktigi, Tidim Lambi Tingin Kre, Tadok Asing Asinung Tilpung Anima Kairom Tabada Tokibani, Katil Pambis na Fongdoropada Tidim Lambi Simgani Haina Matam Sanga Lusin Tambadigi, Uful Hobuna, Popam Pambang Amdre, Handak the Lambi Asikolas Talibani Haina Nimidangi Matam da Taramnaga quality control Tog the Haina Amuk, Koto Krabamatung da Hanna Yangbita Badigi, Manak Napada Leba, Yum Sing Kudong Sada Mayok Madanatana, Popam Pamangam da Badigi Fiam da Lakibani. Atoba matamda lengan miyang sang drabadi matam kaktana lambi tingbagi khongjang sangsilagani haiki Atuba matamda khoi thabiu horen mak hayang mak thabiu kolas aduna ta de khoi matang kaktana khoi lambi thingane board khomam dai dadi praja gi awaba seba togdege da tholak pami sing masam ta udre masi thabi ga dori bra thabiroi dobo oiraga na khoina matam kaktana ban ngasi de haure Amaramda Tengdong Yan Chamadi Bisnapurja, Nasan Highway Semada Quality Control Tog the Highway Watok Loidingaida Ngasi Tidim Lambigi, Kaposum Mamdigi, Topopi Public Saluta Kolas Taba, Numit Kuni, Padre Lambi the Port Hall Ngaktangaide, Quality Control Tog Dana. Tawduna Siam Drabadilam Tidim Lambi Tingbagi, Kongjang Sangsilagani Haidi, ISTV News the Pama Paugi Matung Inahana, Nasan Highway number 150 Koramba, Jasami, Aizol, Highway Asi, Nassau Digi, Torbung Public Lambi, Saluk Asi, ABCI Private Limited Nasemani. Kaposum Mamdegi Topo Pipagi Manung the Lambi, Kolas, Tavan Mit Kuni, Sudrabasu, Port Hol Kaya, Songtoropan, Lambi, Asiquina, Salary, Habakang Mangamle, Landam Aduga Miam, Na, Kolas, Tava, Horpo, Matam, Ningtina, Tabina, Makarak, and Hyderabasu, Campaign Gamio Signa, Tawai the Badegi Film, Asi, Yaholapuni Heidi. Jadak Sida, Nassau Jila Presiki member Tiam, Delit Maitena, Matam Sanga Shembidana, Lakpan, Eastern Highway, Shemla Padamiam, Harau Naki, Adabu Madu, Anatana Bada, Lapam Topo Quality Suna, Kolas, Tajinba, Tabidaba, Labak Tibani. BJP Lusimba government asina quality control togani haina karak hanna haikraba susin khudka manadabagi mami tare mapalami company masa ama fawba ningtina thabak suan mangamdre atuba matan mari lena bas nam yang sanguna thabak paikatrabadi lambi semagi thabak thingbata natana tidim lambi thingjinaba miyamna warep laure haiki Ebisai company kangbu duna mar thakta marol ama watli hai adubu marol ama wat pasi kaidongoi laktoi nu khangde laktringai da lambi si loirani lagasu masi mathakta marol ama lagasu khoi di peninga ide masi akhoina pambadi pura lakthok khurkan da inau nauba chap chaba quality maintain tawba government na piba khoi department na piba matungina chap chaba detail tawrukan da thabak se makha tana ahubudi hena hawningi akhoi apama public sini leje Ngasi nimit yung matung more ward number aita leba more IB ka thangan leba Samuel Lungtim ko bami amage yum tumna may nasakre may sakpa adu yum gi khada leba second hand ge pero singi ko down amadi cold drink ge store aniso may sakpa adu yaukre may sakpa adu punna lupa lak ni phurom ge potsai amang ata thokre hairi may sakpa adu more fire service tamu town ge fire service Assam rifle more police amadi lamdam adu ge miyan na may kan mi thabak sa chaki may sakpa adu da Thongsai misau ko bami amage yumgi phalang saru khrasu mai sakre matam chana thabak lokhot lobadegi ka hena amang ata thokidre Info West Commandona Nagamapal Masindagi Kuyatong Pabagi Mafam Siningasi Ayu Combing Operation Satakre Mio Samni Yankairom Amam Join Verification Sataki Satak Se Yagdo Mio Talaga Humdo Makata and Verification in the Mark City Police Sinakre Tarahum direct Suba Mayak Satpa Nimit Kidding Sing Taranga Similan Sinduna Infargiziam Holapang Chokre, Tauram Aduda, Language Planning and Implementation Gate Director Dr. Lasam Mahabir Milalgi Listing Purel Insas Yangrem Biren Mitay Professor Sanatomba Amadi Maru Miyaka Saruk Yake Milan Bahodo Lamba Akabagi Mafam da Miyam Haikaleka Tamduna Ikai Kumnabu Utki Milana Sinduna Pangtuba Mitay Mayak Sankdam Nabada Atwa Ehen Taraba Mahiru Sing Damana Matimpidana Puni Tawatke Milal Gilusing Purel Yangrem Biren Mitay na Mayak Satpa Nimit Pangtuliba Asigi Maram Amadi Mayak Sadana Bahona Bata Taukiba Tabak Taram Sing Muni Singki Hari betir itu ahan betir ni. Hari betir si aku teacher eligibility sabini. Hari betir si council ga aku ga mana ga hari bapak si aku teacher si pangthok pani. Hari betir pas tau raba lay raba aku gi mahirui singa do. Ngasi pawada lengang na ngasi pawada lengang aku iba wajah amma pawba lobi dana ngasi wada namsal laga thambiri. Hari basinga se aku na milal gi makai dagi yamna nungai taba aku na aku gi wakalun di yamna ningam daba hai bedo aku na thambaga ngasi bokto lejari. Cultural Forum Manipuri Humpumatu Foundation de Diamond Zubri Tharonga Mari Lena Peculiarities of Manipuri Culture
with special reference to Manipuri dance ki lecture program amazen Manipur Dance Academy ki hold pangthokre thoram aduda forum asigi president Oramba L Iboton hauzik president Oriba Ais Bihari Tagore Award RK Singaji Sarup Yaki NSCN ki steering committee executive member Lumba Rasingi mafam da ukul ki miyam nikai kuna ukre Lumba masagi anab amadagi thasi ki tang talaga tarita Dimapur ki hospital amada laikhedabani masagi sahi draga mathe sukre Lumba lising masama pan nifunipan ge me anida ukul ge pe kulda poki lising masama pan manifugunipan da NSCN yaur matung lalolum asigi tungan ba pam sing pairam ki ngasi ukul headquarter da awa phone pagi mi pam pangthola matung ma ki pona pam pe kulda tangkul frontal organization sing lusing sing yaw na pukre hayeng arobi mathau mangam pangthokani hairi Nagaram da leba clinic amada handak ta angang ama poklaba matung lekhidabagi matang da mama mapa da siriba maral aranba wafam ni hanya lekhidraba angang gi apok pale sangtem kobana phongdorakle Manipur press ta pangtho pawgi mifam amada mama mapa ama oina masagi punsik kana ba khona ba ya ba khona ki masa lekhidabagi awa mayok nari ngai da sirliba maral asina hiena awaba ama oire haiki Bandi konthojom masamak laga akhoi wai sanamaga chakhribani nupa maringa nupi aninga moi taruk sangamini aduga akhoi mama apa lot khre na haiba wadudi madu kitam tani akhoi noi akhoi police na kawbu damda madam Rebecca na nang sila lao haida akhoi adum numik khani mana phone da buda lao haida adum chali ai akhoi adum unari adu moina akhoi unau phangdi lot khre habdudi adu khaki na penjadeba Apun ba ire pake mahiroi sinpang lup ems na sinuna pari puri ki liklam kanana ba kathok laba iseng I haiba pandam da Jennings blood bank ta nomagi oba blood donation ki ma pangthokre ems ki thomi yangkhai henmana EPK ems ki president Rajesh Yumnamna aikoi khunai asi politically maning makha tamba mangthrak laba khunai haibadu oire ipai pu kaya gi ina ikeng oiduna ngaklamba idam damni ipai pu singililam chat adu tung induna chatpa amasung khungul libagi wakhaloda mega blood donation asi pangthokpani haike अखोई लमदम सिबु कन्ननब होनबदा अचौब थौदांग लौदुना थवाई खुबाकता हापतुना थवाई फावब थागदोकप ngamba adugumlo I sing ado अखोई मसा मसु ओइरिबा अखोई जेनेरेशन असिद चेली अदुगुमलबा मिरोल असे अखोइना मेकअप थोओ अना हौदोकपगी अहानब खोंथांग ओइना ngasiगी असिगुमलबा पारीपुरीगी लिकलम कन्ननब कथोकलबा इसेंग I हाइबा I से अखोइना थीम असिद पांगथोकचबनी ISTB network ki secretary general KS Kogentrona network asigi LCO punamakta khanghali madudi thasigi tang kunga mari irai nemeki dong tilpung ama taba matamda lanyan ma sangnenda subscriber management system haibe hiramda workshop ama pangthokani haiba workshop asida LCO punamakna soidana matam chana laktuna yawrana ba khangalakle hauji amuka na ten break amatang lomina kisi Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangaki study material regular mock test suggestion na chingbasing yamna chanakhi ISSLCE thagadava singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class 12 pass out natra thabak thibadi kyam koira Khang khiroi bana ANT ki 9 months medical scribing ki certificate program ma yauraga tha da lising kuntra ni panda ki horaga sel kaya ma line tan biar bane akupa maro gi damak pizari ba phone number amadi website asidagi khangbi biar gani The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart key, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera.
Northeast Ahanbo in a National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies. India ki ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupamarol Loktak Industry, Industrial State, Takiel da contact tobiu. Manipur University the affiliate tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi ki hostel ki khudong chaba leijari akaknaba seat kharatani. Greenery e-motor ki nungairaba pausel miyam da pijariba khudongchaba silobihu Greenery e-motor da phangliba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apamba makhal ki gari macha ama hekta launabagi loan ki khudongchaba pijari asita sunatana mafam asida phangliba e-auto rickshaw gi oina su loan ki khudongchaba pijari adona deposit tawiraba matungda atenba numit kharani gi manungda apamba gari lobi bayar gani nga simakleng simbiro aikhogi address Greenery e-motor Kaisampa Junction Churuchanpur parking amuka na break ki tungja makhataba pau pijari RK Nokulsnan iba pupugi susu mingtuan malarik ama Manipur Press Club da phongkre thoram aduda Manipur Human Rights ki acting chairperson Kaidem Mani advocate Asangbam Jagaji sarup yakhi Chief Minister ki larik yang ministry program ki makha Manipur Minorities and OBC Economics Development Society amadi Development of Minorities Affairs Welfare of OBC and SC na sinduna Jiribam ki Ahmedabad High School da class 6 gi 10 phabu gi mairu sing tha taruk ki lemna chathagadaba remedial coaching hokre thoram aduda Mobets ki section officer Abdul Karim Sunrise Youth Club ki president Kutub Udin sarup yakhi Overseas point sinduna Kumalapa Youth Hostel da numit taruk ni chathalaki ba exposure sama kem ngasi lusin kre thoram aduda thabak tiki potharaba Lieutenant General Konsam Himalay Overseas point ke chairman Dr. RK Samananda kem director Suresh Guru Aribam saruk yakhe kem asida punna miye kuntraga mathoi na saruk yakhe Buddhist Council Manipurna Buddha Purnima ke thoram Oripok Masina Leva Community Hall pang thokre thoram aduda Salam Bharat Bhushan TD Ningomba Manikanta amasung Minorities Department ke miyo singna Buddhism amasung minority ki matang da wangangki District Health Society no National Vector Borne Disease Control Program ki makha da World Malaria Day thoram Tamelong District ki headquarters pang thokre thoram aduda ZDO Tamelong Gaidanlung CMO Dr. Sambo Gonmai amasung Malaria Officer Kamai Jusar yakhe numera siga mari rena Tamelong amasung None District ki makha da leba PIC amasung CIC singdagi khwaidagi phaba asa amasung female health workers singna mana pidina poning thabot ki Kumbi Sanda Thong Upper Primary School ge sahi ge mana mathum yan thopagi tharam pang thopaga loinana sahi asigi council loba class 12 exam ge arts ta ahana position tarakraba oinam Berlin meeting amasung school asidagi hauki bahanda ki class 12 exam da pass taraba miyo sing mana mathum piduna puning thobot kre tharam adu da minister orama n mangi jadi o zone 4b and Tikendra Zid DD News Imphal ge assistant news editor CS Birendra amadi school asigi headmaster KS Indra Kumar sarup yakhi Jiribamda leba Ahmedabad High School da class 6 tiki 10 phabugi oiba thataruk sum jathagadaba free remedial coaching asidagi haukre hodubagi tharamda ward member Abdul Motdib headmaster Amit Ahmad Mabetchi section officer MD Abdul Karim yan mi kana saruk yaki tharam aduda wangang khebasna asinguma makhalge coaching asna mahiru singda kanaba kaya firi mamang seda pangthuk kiba coaching adu saruk yakiba mahiru singa sauna kanaba sing phangki haibo wafam sing phongdok nakhi Mabetchi section officer Abdul Karim na haidiba coaching asi minority sing amasung sotharaba mafam singda akanana paikatuna mahiru singna kanaba pina ba hona bani haike Ngana numida pung tarit rom taba matamda Saubam Durgu Inta Elias Nanau Koba Sahi Kuntraga Mariam Suraba Miyo Ama Masagi Mayum Sagarot Kwarapam Leka Digi Toki Badagi Hanjilaktre Hairi Mahak Wakal Lenana Nariba Miyo ini Mahak Fit Manga NC Taruk Wangi Kusungawi Mahak na Yum Digi Toki Matamda Kongrau Amuba Asang Mama Setki Asang Mana
strip chatpa wakthang masugi t-shirt ama litki kanaguma singna mahakpu thengnebadabadi manak nakpa police station natragana mobile number 9402678889 natragana 6009215604 da pau PBU hiring hauji makhata na ngasi sanabagi pau amuk lobisi ngasi sanabagi pau da Texas High School ground sa thari ba manga suba BSO trophy ngasi sanaki ba ani suba quarter final match ta TFC Texas na apun ba FC sagol banbo penalty da goal taruk mari da thoidona semi final sangkhre apiba matam ge manung da team animang na goal amata sanada da laibadege penalty kaungoduna match ase decide tawkhibani Tawal atau pemakha lekai chathari ba ahanba Saida Trophy ngasi sanaki ba ahanba mesta ufa pungdom bamna Youngster FC sanga yumpam goal ahum amada thoikre ani suba mesta US FC sanga yumpam amadi YDA hauka goal amam sanaduna draw satkre Apunla Fitness Center ki branch sama Porongpa James Rota Manipur ke Chief Minister Aramba Radhabinat Kozam na hangdokre thoram adu tramati suba IRB ke COS ibomsa Pangai Police Training College ki Additional Director Jalzir tay suba MR ke CO L Peterson isasarup yaki Tentha Kongbal Multiplex Ground Sathari ba Takwa Traffic ngasi sanaki ba ahanba Mesta WFC Marang Komna Nesu Khrai ba gol mari sinoda thoikre aniso Mesta A2 Pasoi A na Nursing FC Katriga ba gol mari amada thoikre Makataba sanabagi pau amoning thozam boyadigi pangbigani Match mari sanaba loikibada match mari magmai paktuna hero second division league ki final round gi point table da point tarani thoi paraga khwaidigi makokta leriba Trau FC Manipur gi ani suba home match hayeng nongtil pung ani makhai tabada Khumalapang main stadium da Ozone FC Bengaluru ga sanaragani hiram masigi matang ngasi Khumalapang main stadium da pre-match press conference pangthokre thauram masida Trau FC Manipur gi manager L Ibomsa assistant manager KS Subhasandra Ozone FC ki manager Raja BB Su Saruyaki Hanagatu team masi Karnataka ga Manipur ga sanabani haina logyo aduga Manipur gi leiriba miyam sinasu matam sana akoi yengba lakpiduna akoi entry fee su free hoijagani adu mayam lakpiduna support tawbiu Trau finance samgoda mateng mayam gi support na mateng sauna pangbiu haina mayam media gi through the appeal tawjari mayam ahoba kubang tang loinana Social activist Wainam Roman sponsor Toraga Wainam Sarli Memorial Committee Amadi ECN Sedo Singjamai na Sinduna ngasidagi EC Ground Singjamai Wainam Tingelda Manga Suba Wainam Sarli Memorial Men's Open Day and Night 5-a-side football tournament hokre Hogdopagi Thoramda Hana Modern College ki principal Oiramba S Nabasandra EC ki president Wainam Biren Hana SSU gi Sanaroi Oiramba L Godadhar Amadi Atai Marui Bamui Kia Su Saruyaki Pangthok Doriba tournament asigi ngasi ahobunamit ki sanakiba match da Sangai Thangmai Panna Zone FC Asan Bigay Bugol ani Sinoda Maitiba Pikre Kuntare Suba State Youth Basketball Championship ki aroiba match da Young Physique Unen Lalambung Amadi Youth Club Uripoka Sanaragani Sapam Deben na sponsor Toraga Manipur Basketball Association Sinduna Tha Sigi Tang Taramari Tigi Nupagi Team Tarugamadi Nupigi Team Ani Punna Team Nipana Saru Yaduna Model Club Singa Makhagi Basketball Court Satariba Kuntari Suba Boys and the Girls State Youth Basketball Championship ki ngasi sanakiba nupa masagi ahanba semifinal match ta Young Physique Union Lalambung na Eastern Sporting Union Palace Compound Bu Point Nifunipal Kuntra Manga da Maiti Piduna final sangkibani Ani Suba semifinal match ki sanakibada Youth Club Uripok na BSC Brahmapur Bu Point Yankhani Thoi Niputaruk da Maiti Piduna final sangkre Satariba tournament sig aroiba match hayeng sanaragani Salai Holding Private Limited Manipur ni sponsor Toraga Manipur Veteran Football Association Mapal Kangjibung ni Sinduna Tha Sigi Tang Mari Degi Team Kunma Thoina Group Mari Thongna Khaidoktuna Imphal gi Mapal Kangjibung de Satariba Kunma Thoisuba Challenge ka Veteran Football Tournament ki ngasi sanaki ba ahanba match ta
Pupu Pungdongbamna FBWA Mapal Kangbibungbu gol ahum amada maitiba pikre. Ani suba match ki sanagada team Amba Sairap amadi BFC team B Singamai Kawa laktabadagi Amba Sairap ta organizing committee na point ahum amadi score ahum pikre. Maitei Nongsaba Lalong Thangta and the Cultural Association Moidangpok branch na sinduna ngasidagi Korongan ba Harawongda unit taragi nupamasa amadi nupimasa Thangta Sanaroi Samaga Marifuma Toina Saru Yaduna Tarahom de Shuba Impal West District Thangta Championship Hokre ngasi ahobunumit ki pangtokiba subjunior boys ki Punaba ani subada MNLTCA Moidangpok ki Sanaroi Ais Yangbana kiji kunmapal makagi da ahano position taki Category asigi kiji kuntrani toy makagi pangtokibada KTS Maglangi L Maikombana ahanba taki kiji kuntraten makagi pangtokibadana KTS Maglangi N Santosna ahanba madi kiji nipuma toy makagi pangtokibadana Anjika Sangai Progi M Wangthoina ahanba position taki Educational Social Organizing ESO Club Bamdiar Makhalekai na sinduna mamang thagi tang kunipal dagi tim kuntare na group Nepal thongna khaidoktuna club asigi ground sathariba Nepal Super 11 7-man aside open football tournament ki ngasi sanakiba ahanba match ta A square pass hoina BSA Yumnam Naikaibu gol tare sinoda madi ani shuba match ki sanakibada FC Asan Bigaina Ipsa team B Yumnam Naikaibu gol mari sinoda maiti bapikre FFCC ang thana sinduna club asigi grounda team kunna group Nepal thokna khaidoktuna ngasidagi ahanba Y Bizen Memorial 11 Village Open 7 set football tournament hokre ngasi ahubunamit ki sanakiba match ta TYPO FC Singthana BFC Huikapu gol ahumanida maiti bpk Kolkata da pangthokadoriba Hero Junior League Final Round da saruk yargadoriba Birasandra Memorial Sporting Club Imphal Manipur gi official amadi sanaroi sing ngasi RK Person Developers Private Limited ki Managing Director RK Ramesona yaipha mangol piduna lamthakre Tagasiri boyai makhatana ngasi wikiba ingasagi pa umuk lobsi Environment Directorate ki pangki pangasi goi ki painga sama di ki pauda khwai ki sakiba Celsius degree kuntra mapal dasmik Nepal khwai ki ingba Celsius degree taramanga dasmik taruk manga Nuksit yaw pa ising manil kisang maximum dasada marifu tarawang doy dasmik mga taret minimum dasada ko Nepal dasmik Nepal mapaloy ki Ngasigi nong suki bakisang sinodasmik ama mapal millimeter ni. Hajilo chilak pada maruba pau amuk kahana. Manipur board na lawa handak sahi class 10 gi exam ge phal law thokre 74.69 pass to na khwaidagi wang na pass to ba sahi oire. BJP na lusing balenga tigi NPF to ngana ba in principal oina yana kre amasung Ifal City manungta laidiba ariba building sing yang sinduna thabak paikan naba committee sem nabagi thabak haure ngasigidi ISTB na sandok sa Manipuri pau matang asil loisin jare miyang tabli ba mayam puna mapuso amaka na kurum jare